February 18 gi ayuk pung 10 dagi nungthil pung 3 phauba paksana wakat mifam phambiyo maitai leima khul ngakpa sing faba yaroi aran ba tahan basu yaroi pawasi ngarang nungthil phongkiba pandam pause dagi lokhat chavanai lakliba February 18 gi ayuk pung 10 dagi nungthil pung 3 phauba khul ngakli baicha sing faba yaroi isa soklaklabadi mama oibi sing tumina leiroi amade kuki narco terrorist sing ga chanariba su khudakta hando uhaiba kholawga loina nang miyamna wakat mifam phambiyu amade khwaidagi democratic oiba mawongda pangthokpiyu haina maitai leimagi convener Salam Prabhapati na phongdokhre ngarang Manipur Press Club ta paumi singa unaba mada Salam Prabhapati na makhata na hai mitai khulngak pasingda laingang na onsen ba yaroi ngasi mitai isa singna khulngak pathorok libasi tangai fadana miyamgi punsi amade kanglai paki ngamkhai kanana banne icha singi damak mama ikhoi mayam leire mama ikhoi leiringai da isa singda laingang na phaba punbagi thabak amata chathaba yaroi laingang na pangthokpam thokpa thabak sing pangthoktaba amade lawpham thokpa thodang lawroktabadagi tangai fadana icha mayamna kanglai paki ngamkhai kanaba thodang lawrakpanei arambai tengolgi icha singi mathakta NIA na thijinaba honarakpa achumba khongthang natte kanglai paki mama ama oina icha misa khaidana achumbagi damak lepkanei sin kuki narco terrorist singna mitai singi mathakta lan sathaba haurakpa matamda arambai tengol na mangjal thana chongthorokiba amade lawkhiba thodang singthabagi loiba nairaroi maramaduna kanglai paki ngamkhai kanavagi thodang lawribai cha singi mathakta case pansinduna fanaba honaba yaroi kuki na landarakpadagi isa kanjanaba imung manung kanjanaba honariba mitai isa singbu namduna laingang na aranba tahanba yaroi mama oibi mayamna ngasi icha singbu kokta nanthabiduna lanfamda thajalakliba mama singi thamoi kairabasu laibakini khanduna tharaklibane mama oibi singna yeknaba masak khangna icha singbu thawai khubakta haptuna lanthengnanaba tharakliba pungpham sida macha oiba singbu namduna aranba tahanaba honaraklabade mama oibi sing khwangset machi langduna masa oiba singbu kannaba honaroidabagi maram leite singarelda leiba manga suba ayarbi yauna tampaki lamda tongan ba mafam singdagi nongmai lakhibagi thodok singda suspend tauba amade case asibu lanai tahanba yaroi suspend taukiba maitai sing khudakta handokadabane leiriba case mayam khudakta withdraw taugadabane khul ngakpa singsu lichai pairaga ngakpa yabra kuki na nongmai bom kaptharaklaga thauna faraba mitai isa sing thangjau paiduna mayok nagadra ngasi thengnariba si lanne landa matik saba khulai paiba tabane laingang na khulai pibi banatte isa singi thauna loksingna ngasi fauba mitai khunai ngaklibane maramaduna ngasi fauba macha singi thauna haptuna lakliba mama oibisingna makhata na khul ngaklibba singi thauna piba oina February 18 gi ayuk pung 10 dagi nungthil pung 3 fauba wakat mifam phambiyo masida makhal amatagi lambi thingba mitam mai thaba achat awok singda apanba piba tawbiganu haina su appeal tawrakle kuki singna India gi firal khongaw na bagi thawong MP ningthau sana jawbana yaningdaba phongdokhre pawasisu pandam pause dagi lokhat chavanei Surachandpur district ta thokiba mob violence ta laibak asigi firal bu khongaw na bagi thawong adubu Rajya Sabha gi MP ningthau laisemba sana jawbana akanba mawongda yaningdaba phongdorokpaga loinana India laingang na thubada action lokhana ba taksin khre MP asine X ta thadorokpa warol amada Surachandpur DC amade SP gi office ta pahenduna leiriba laibak asigi firal bu singthaduna mai thadok paibase laibak asibu ikai khumnadabane thawong asibu laibak asigi national security singda singnabane India laingang na hiram asigi matangda akanba action lokhatpam thoi hai khe